Security ki Akanba Chekshin Thourang Marak lau Panba HOUKHIBA SANGAITHEL KHUL ki LOUPHAM se NGASI dagi PHOU YEIBA Houkhre PHOU YEIBADA security force na LOUKHATKHIBA AKHANNABA THOUDANG ADUGIDAMAK LOUMEE sing na security force sing bu THAGATPA PHONGDOKNARAKLI SANGAITHEL makhalaikai local da PHOU YEIBA HOUKHIBA aduga mari lainana SANGAITHEL Youth Sporting Club ki president Lechombam Bimol Maitai na hai HOUKHIBA me ahumdagi chatharakhiba irang asida maram oiraga lau panba ngamlaroidra PHOU loktrabadi kadaidagi chagani haina SANGAITHEL maikai gi LOUMEE sing wakhal yamna sonthana leiramba ado July thada Patchoi police station gi osina mapung oiba thogai lobiduna maikai asomda leiriba laufam sing lau panba HOUKHIBA ne ngasi di PHOU mulaktuna yeibagi matam yaroklaba asida lengakna security force kaya mafam asida thabirakduna mahausagum lau yeiba ngapale LOUMEE sing awaba ubiduna SANGAITHEL gi akoiba mafam sing da security pbiriba Patchoi police station SANGAITHEL outpost 5/9 Gorkha regiment C71 CRPF Mangasuba Manipuri rifles amadi disaster gi personnel singbo hainingai leitena thagatpa phongdokle makha tana chingkhonga tainari ba mafam singda lau khawba amadi yeiba matamda security matik chana pibiyo haina so mahangna mari leinaba singi pungning chingsilakle Kuki sing taba biang haina leire kethemambi ni kethemambi gi maningda sigi area sida maitai nu LOUPHAM kayama hojik leiri koi matam khara wali sisu lokpo matamda koi haiba Chekshin Thourang hojik lokhaliba smaina state force ki center force gi mayam si cooperation taunarga smaina ngakpi sembirga lausi matam chana lokpa ngamnaba hanai mayam dusu appeal taujari ngasi khoi lau yeibasida singnaba punama ko honba sigi nongtai khoi yam harauba nungaiba pokjai matungdasu khoi gi mafam ani hum si layeba son SANGAITHEL ne kitang lapthokpa LOUPHAM se sidasu mating tawbiyo na khoi haijaningi aduga ngasi gi dongtadi khoi yam nungaina ngasi gi mayam lakbi bisi khoi apen mama oije